Kumbi ASIGI YAMNA MARU OIBA LAMBI AMA OIRIBA Kumbigi IBUDHOU SANDHONG LAIBUNG MANAKTAGI PHOUGAKCHAO IKHAI KEITHEL PHAOBAGI KILOMETRE 13 MAKHAI SANGBA LAMBI ASIGI PHIVAM ngasi Kumbi ASIGI MLA Sanasam Premchandra Meitei na Koina Chattuna Yengsinkhre MLA gi Yengsinkhre adu PHOUGAKCHAO IKHAI dagi horaga Kumbi da leiba IBUDHOU SANDHONG LAIBUNG MANAKTA loisinki ngasigi Yengsinkhre aduda Kumbi ASIGI Administrative Committee gi Chairman Singh amadi member Singsu saruk yaki Yengsinkhre aduga mari lenana Kumbi dagi iboton kauba miyo imana paumi singda hai irang lairabasu development work ti lepa yade haiduna Kumbi ASIGI MLA na lambi semba gi thabak paikhalakliba asi thagatli AC ama chawkhatnaba khotnabada lambi thong fahanba haibasi yamna mathau tai Kumbi ASIGI MLA na paikhatliba thorang asi miyamna bateng pangbiyo haina mahakna makha takhi हाइदब लंबी यामना मतम कुइना सेमदना लेरबा यामना वारबा कुला कुना मियाम छि असुकी मत वारबा कननि अदुबो लंबी असि कोगी साइटोल दगी लाकांदा कोगी साइटोल बाजार अदगी लंबेतान पोपी सलान कोंजिन पोप दगी सबन पा दगी लेबल लम मायामा थेन कोइना सुम लाकांदा यामना फजबा यामना असम लंबी ओइ बाहायदा हाइब लंबी असि दगी सुम लाकांदा कोगी दिदिम रोड सु फागदबा अदुनि यामना मरुइबा लंबी असे फु मतम दा हायदारे मियाम वारबा यामना सतोचिन Kumbi gi laiba MLA si koi lan khakta thena ba nataba haidara sugumba public ki waraba koi lambi thongna chungba wa development da na ngauja ba MLA amasu oje ba haidara Kumbi gi development da miyam gi apamba public ki apamba koi gi sungla ba development da yamna ngauja ba MLA sina atho batam na semin da ba hono ba haibasi koi praja amoina ki mai kai gi yamna pamja ba yamna noaija ba haraw ba do honok chari Panbayabadi lambi asi matam koina sembidana lairakibadagi MLA Sanasam Premchandra Meitei na lambi asi sembagi thabak asi lenga ki development work program da hapchinduna PWD gi makhada lambi asi semba horakibani kilometer 13 makhai rom sangba lambi asi lakliba March tha faubagi manungda loisinaba pandam thamli hairi